ꯄꯨꯝꯅꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤꯅ ꯇꯣꯝꯕꯤ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯏꯪ ꯇꯞꯄꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯦꯝꯆꯥ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯦꯝꯆꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯦꯝꯆꯥꯁꯨ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯃꯥꯂꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕꯗ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯈꯛꯇꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯂꯣꯡ ꯄꯥꯏꯗꯨꯅ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯥꯗꯩꯁꯤꯕꯨ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤ ꯃꯥꯅꯤ ꯊꯣꯏꯕꯤꯅꯤ꯫ ꯏꯃꯥ ꯏꯕꯦꯝ, ꯌꯥꯍꯧꯒꯁꯦ ꯉꯟꯈ꯭ꯔꯕ꯫ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯉꯥ ꯐꯥꯕꯁꯤ ꯉꯟꯅ ꯆꯠꯂꯕꯁꯨ ꯊꯣꯏꯕꯤꯁꯦ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕ, ꯄꯥꯠꯇ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯍꯪꯉꯛꯂꯝꯃꯤ꯫ ꯍꯣ ꯊꯣꯏꯕꯤ, ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ? ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯏꯅꯥꯎꯗꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠꯄꯨ ꯏꯀꯥꯏꯕ ꯄꯤꯔꯕꯅꯤꯀꯣ ꯅꯪꯅ꯫ ꯊꯣꯏꯕꯤꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯛꯏ꯫ ꯏꯅꯦ, ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ꯫ ꯉꯁꯤꯗꯤ ꯂꯦꯝꯂꯩ ꯉꯥꯁꯦ ꯑꯗꯨꯝ ꯈꯔ ꯐꯥꯏꯌꯦ꯫ ꯏꯅꯦ ꯍꯣꯏꯁꯨ ꯐꯥꯎꯔꯣ, ꯅꯨꯡꯁꯥꯒ ꯁꯥꯔꯛꯇ꯭ꯔꯤꯀꯥꯟꯗ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯔꯝꯃꯣ, ꯉꯥ ꯐꯥꯕ ꯆꯠꯄꯗꯣ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯁꯤ꯫ ꯍꯣꯏ ꯏꯅꯦ, ꯍꯧꯔꯝꯒꯦ꯫ ꯍꯣ ꯐꯥꯖꯔꯣ ꯐꯥꯖꯔꯣ, ꯑꯩꯈꯣꯏꯁꯨ ꯈꯔ ꯐꯥꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯉꯥ ꯐꯥꯅꯕ ꯄꯥꯠꯇ ꯀꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯉꯥ ꯐꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯅꯥꯎꯕꯁꯨ ꯃꯥꯡꯒꯣꯟꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯦꯝꯆꯥꯅ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯎꯕꯅ ꯃꯥ, ꯏꯆꯦꯁꯦ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯦꯀꯣ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯕꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯥꯎꯕ, ꯅꯆꯦꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯆꯦꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯕꯨ ꯑꯐꯥꯎꯕ ꯃꯁꯛ ナꯏꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯪ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯕ ꯌꯥꯗꯦꯀꯣ꯫ ꯅꯥꯎꯕꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯆꯍꯤ 10ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯕꯁꯨ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯑꯋꯥꯕ ꯈꯪꯏ꯫ ꯃꯆꯦꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯆꯦꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯍꯩꯁꯪꯗꯁꯨ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ꯫ ꯑꯣꯖꯥꯁꯤꯡꯅꯁꯨ ꯂꯨꯅ ꯇꯧꯕꯤ ꯅꯥꯎꯕꯕꯨ꯫ ꯊꯣꯏꯕꯤꯁꯨ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯅꯥꯎꯕꯁꯨ ꯃꯆꯦ ꯎꯔꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯦ, ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯑꯒꯦ? ꯇꯨꯡꯒꯣꯜ ꯇꯪꯈꯥꯏ ꯍꯦꯟꯅ ꯐꯥꯔꯛꯑꯦ ꯅꯥꯎꯕ ꯉꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯈꯔ ꯑꯃꯅ ꯌꯣꯟꯈ꯭ꯔꯁꯨ ꯏꯃꯥꯒ ꯑꯩꯈꯣꯏ ꯆꯥꯅꯕ ꯈꯤꯇꯪꯗꯤ ꯂꯧꯍꯧꯁꯤ ꯉꯁꯤꯗꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯒ ꯅꯥꯎꯕꯕꯨ ꯂꯛꯅꯔꯛꯏ꯫ ꯈꯤꯇꯪ ꯈꯛꯇꯤ ꯀꯩꯗꯧꯗꯣꯏꯕ? ꯃꯤ ꯏꯄ꯭ꯋꯥꯗ ꯂꯣꯏꯅ ꯄꯤꯖꯒꯦꯅ ꯑꯩꯗꯤ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯔꯐꯥꯎ ꯌꯣꯜꯂꯝꯗꯕ ꯌꯨꯝꯗ ꯄꯨꯔꯛꯏꯅꯦ꯫ ꯅꯥꯎꯕꯁꯨ ꯏꯄꯪ ꯄꯪꯅ ꯏꯆꯦ, ꯌꯥꯝꯃꯜꯂꯦ, ꯂꯣꯏꯅꯗꯤ ꯉꯝꯃꯣꯏꯕ꯫ ꯑꯗꯨꯒꯀꯣ, ꯉꯥꯗꯨꯁꯨ ꯌꯣꯜꯂꯒ ꯆꯦꯡ ꯂꯩꯁꯦꯕ꯫ ꯆꯦꯡ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯈꯤꯇꯪ ꯂꯧꯍꯧꯁꯦꯕ ꯑꯩꯈꯣꯏꯒꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯑꯝꯕꯗꯨ ꯍꯥꯏꯐꯦꯠ ꯍꯟꯖꯤꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯥꯎꯕꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯈꯪꯕꯁꯤ ꯃꯥ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯅꯥꯎꯕ, ꯌꯥꯔꯤꯁꯦ, ꯏꯃꯨꯡꯗꯒꯤꯅꯦ ꯏꯆꯦꯒꯤ ꯐꯅꯦꯛ ꯑꯃꯠꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯆꯦ ꯏꯔꯨ ꯃꯥꯏꯊꯔꯒ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯏꯆꯦ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ꯫ ꯅꯥꯎꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯃꯥ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯅꯪꯕꯨ ꯆꯦꯡ ꯂꯩꯔꯤꯕ꯭ꯔꯣ? ꯑꯌꯨꯛꯀꯤꯗꯤ ꯀꯣꯟꯅꯅꯤꯌꯦ, ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯉꯥꯁꯤ ꯌꯣꯜꯂꯨꯔꯒ ꯐꯪꯕ ꯁꯦꯜꯗꯨꯅ ꯂꯩꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯏꯃꯥꯗꯤ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯒ ꯂꯩꯇꯦꯗ꯫ ꯏꯆꯥꯅꯤ ꯐꯅꯦ ꯈꯟꯕ ꯏꯟꯁꯥꯡꯗꯨ ꯀꯣꯛ ꯊꯣꯡꯖꯤꯜꯂꯨ꯫ ꯅꯥꯎꯕꯁꯨ ꯃꯆꯦꯗ ꯐꯅꯦꯛꯇꯨ ꯄꯤ꯫ ꯊꯣꯏꯕꯤꯁꯨ ꯐꯅꯦꯛꯇꯨ ꯂꯧꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯥꯎꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯉꯥ ꯈꯔꯗꯨ ꯀꯩꯊꯦꯜ ꯊꯣꯛꯄꯤ ꯅꯨꯄꯤ ꯑꯃꯗ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯡ ꯈꯔꯒ ꯑꯂꯨ ꯈꯔꯒ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯂꯝꯕꯤꯗꯅꯤ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕ
ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯏ꯫ ꯌꯥꯏꯐꯕꯅ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯩꯆꯜꯕꯣ? ꯇꯥ ꯌꯥꯏꯐꯕ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨ ꯊꯣꯏꯕꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ꯫ ꯍꯥꯏꯌꯣ꯫ ꯊꯣꯏꯕꯤ ꯅꯪꯁꯤ ꯐꯗꯤ ꯐꯠꯆꯩ꯫ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯨꯝꯅ ꯁꯨꯕ ꯀꯟꯕꯤ ꯂꯩꯁꯥꯕꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯄꯥꯈꯪꯉꯩꯒꯤ ꯁꯪꯒꯥꯏꯗ ꯁꯥꯠꯄꯤꯔꯔꯣ ꯍꯥꯏꯕꯕꯨ꯫ ꯇꯥ ꯌꯥꯏꯐꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯈꯟꯗ꯭ꯔꯤꯌꯦ꯫ ꯂꯥꯏꯔꯕꯤ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯇꯥ ꯌꯥꯏꯐꯕ ꯍꯣꯏꯗꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ꯫ ꯑꯩ ꯆꯠꯆꯔꯒꯦ꯫ ꯌꯥꯏꯐꯕ ꯁꯥꯎꯔꯞ ꯇꯧꯅ ꯉꯥꯏꯈꯣ ꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯎꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯊꯣꯏꯕꯤ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕꯁꯦ ꯃꯩꯇꯩꯂꯣꯟꯅꯤ ꯇꯥ ꯌꯥꯏꯐꯕꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯤ꯫ ꯏꯁ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕ ꯅꯪꯅ ꯅꯆꯤꯜ ꯃꯆꯥꯗꯨ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤꯕ ꯍꯥ? ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ? ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯦꯡꯒ ꯑꯂꯨꯒꯗꯨ ꯂꯩꯃꯥꯏꯗ ꯅꯥꯟꯊꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯑꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯌꯥꯏꯐꯕꯒꯤ ꯃꯃꯥꯏ ꯇꯝꯅ ꯑꯃꯨꯛ ꯊꯥꯖꯤꯟꯈꯤ꯫ ꯌꯥꯏꯐꯕ ꯁꯥꯎꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯊꯥꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯦ ꯀꯩꯅꯣ ꯑꯗ꯭ꯋꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯤ ꯁꯥꯟꯅꯩꯗꯨꯅ? ꯋꯥꯍꯩ ꯑꯁꯤ ꯃꯣꯔꯥꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯣꯔꯥꯝꯕ ꯃꯇꯥꯎ ꯂꯟꯆꯦꯟꯕꯒ ꯊꯕꯛ ꯑꯃ ꯂꯥꯛꯄꯗ ꯌꯥꯏꯐꯕ ꯍꯣꯏꯅ ꯇꯧꯔꯤꯗꯨ ꯎꯕꯗꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯏꯐꯕ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯒ ꯀꯥꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯀꯩꯅꯣ? ꯃꯤ ꯏꯇꯩ ꯏꯅꯥꯎ ꯈꯟꯅꯖꯕꯗ ꯅꯪꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯦ? ꯃꯣꯔꯥꯝꯕ ꯅꯣꯛꯂꯒ ꯑꯁ ꯈꯠꯅꯔꯤꯔꯣ? ꯁꯣꯏꯕꯅꯤ ꯅꯣꯏ ꯈꯠꯅꯕꯗꯨꯗ ꯑꯩꯅ ꯈꯜꯂꯨꯏꯁꯤꯅ ꯅꯪꯗꯤ ꯑꯩꯗꯧꯅꯁꯨ ꯐꯖꯗꯦꯗꯣ ꯑꯗꯨꯗ ꯅꯁꯛꯁꯨ ꯊꯤꯕꯗꯨꯗ ꯅꯨꯄꯤꯗꯒ ꯍꯥꯏꯔꯒ ꯅꯨꯄꯤꯅ ꯀꯌꯥ ꯕꯤꯔꯛꯇꯕꯤꯗꯣ ꯑꯗꯨ ꯃꯥꯟꯕ ꯑꯗꯨꯗ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯑꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯅ ꯈꯠꯅꯕꯤꯔꯣ꯫ ꯑꯗꯣ ꯅꯣꯏꯁꯦ ꯌꯨꯝꯂꯣꯝꯗ ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯀꯥꯗ ꯑꯣꯏꯅ ꯈꯠꯅꯧꯗꯅ꯫ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯄ ꯄꯥꯈꯪ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯌꯥꯝ ꯅꯥꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯪꯒꯤ ꯅꯊꯧꯔꯣ ꯑꯩꯈꯣꯏꯅ ꯈꯠꯅꯅꯤꯡꯕ ꯃꯐꯝꯗ ꯈꯠꯅꯕꯗ? ꯃꯣꯔꯥꯝꯕ ꯎꯁꯤꯠꯇꯅ ꯑꯁ ꯌꯦꯡꯅꯤꯡꯗꯦꯁꯦ ꯆꯠꯊꯣꯛꯑꯣ ꯑꯝꯇ꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯂꯟꯆꯦꯟꯕꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤ ꯅꯪ ꯃꯥꯒ ꯈꯪꯅꯕ꯭ꯔꯣ? ꯊꯣꯏꯕꯤ ꯇꯞꯅ ꯈꯪꯅꯗꯤꯌꯦ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯨ ꯃꯄꯤ ꯅꯥꯟꯊꯔꯛꯏ꯫ ꯃꯣꯔꯥꯝꯕꯒ ꯂꯟꯆꯦꯟꯕꯒꯁꯨ ꯎꯔꯤ ꯆꯦꯡꯒ ꯑꯂꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯟꯆꯦꯟꯕꯅ ꯌꯥꯏꯐꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯑꯉꯥꯡꯁꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯠꯇꯦ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯒꯨꯝꯁꯤ꯫ ꯌꯥꯏꯐꯕ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯂꯩꯀꯥꯏꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯅ ꯉꯝꯗꯕ ꯀꯩ ꯂꯩꯗꯧꯔꯤꯒꯦ ꯂꯩꯀꯥꯏꯗ? ꯃꯣꯔꯥꯝꯕ ꯁꯥꯎꯅ ꯌꯥꯏꯐꯕꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯂꯟꯆꯦꯟꯕꯅꯗꯤ ꯈꯥꯝꯗꯣꯛꯆꯩ ꯑꯗꯨꯕꯨ ꯌꯥꯏꯐꯕꯗꯨ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯗꯨꯒ ꯐꯖꯅ ꯇꯣꯠꯈ꯭ꯔꯦ ꯃꯣꯔꯥꯝꯕꯅ꯫ ꯌꯥꯏꯐꯕꯁꯨ ꯈꯨꯗꯣꯝꯕꯤꯁꯤ ꯉꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯆꯦꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯃꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯕꯅꯤ꯫ ꯆꯦꯡ ꯂꯩꯇ꯭ꯔꯕꯗꯤ ꯃꯃꯥꯒ ꯅꯥꯎꯕꯒꯗꯤ ꯀꯔꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛ ꯄꯤꯖꯅꯤ ꯈꯟꯕꯗ ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯂꯟꯆꯦꯟꯕꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯋꯥꯈꯜ ꯑꯗꯨꯝ ꯐꯨꯝꯕꯪꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯦꯝꯆꯥꯗꯨ ꯐꯃꯦꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯝꯃꯥ ꯀꯩꯗꯧꯔꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯨ? ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ꯫ ꯅꯪꯕꯨ ꯉꯥꯗꯨ ꯌꯣꯜꯂꯒ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯥꯏ ꯉꯥꯗꯨꯕꯨ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥꯆꯦꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯜꯗꯤ ꯄꯤꯔꯛꯏ ꯏꯃꯥ꯫ ꯑꯗꯨꯗ ꯑꯩꯅ ꯂꯝꯕꯤ ꯆꯠꯄꯗ ꯎꯍꯧꯗꯗꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯗ ꯆꯦꯡꯗꯣ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯃꯈꯥꯗ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯀꯞꯄꯛꯏ꯫ ꯏꯃꯥ! ꯂꯟꯆꯦꯟꯕꯅ ꯀꯧꯔꯛꯄꯅꯤ꯫ ꯃꯦꯝꯆꯥ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯁꯨ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯂꯟꯆꯦꯟꯕ ꯍꯣꯏ ꯎꯕꯗ ꯏꯀꯥꯏꯖꯔꯝꯃꯤ ꯌꯥꯝꯅ꯫ ꯃꯣꯔꯥꯝꯕꯁꯨ ꯃꯈꯨꯠꯇ ꯆꯦꯡꯒꯤ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯑꯗꯨꯒ ꯑꯂꯨ ꯈꯔꯒ ꯄꯥꯏꯗꯨꯅ ꯅꯣꯛꯃꯤ ꯂꯦꯞꯄꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯅꯥꯅꯣꯅꯦ? ꯏꯃꯥꯗꯤ ꯅꯣꯏꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ꯫ ꯊꯣꯏꯕꯤꯅ ꯇꯥ ꯂꯟꯆꯦꯟꯕ ꯀꯥꯈꯠꯄꯤꯔꯣ ꯃꯥꯡꯒꯣꯜꯗ ꯑꯩ ꯐꯤꯗꯥ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯐꯤꯗꯥ ꯄꯨꯊꯣꯔꯛꯇꯨꯅ ꯂꯟꯆꯦꯟꯕ ꯍꯣꯏꯕꯨ ꯀꯥꯈꯠꯍꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯅꯈꯣꯏꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯏꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯕꯅ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ꯫ ꯏꯃꯥ ꯑꯩꯕꯨꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯑꯗꯨꯒ ꯏꯇꯥꯎꯁꯤꯅ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯇꯥꯗ ꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝꯃꯦꯗꯅ꯫ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯣꯏꯅ ꯏꯄꯤꯛ ꯄꯤꯛꯈꯤꯕꯗꯣ꯫ ꯑꯗꯣ ꯏꯆꯥꯁꯤꯡꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯆꯥꯁꯤꯒꯦ? ꯏꯃꯥ! ꯂꯟꯆꯦꯟꯕꯅ ꯀꯧꯔꯛꯄꯅꯤ꯫ ꯃꯦꯝꯆꯥ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯅ ꯇꯥ ꯂꯟꯆꯦꯟꯕ ꯀꯩꯗꯧꯔꯦ?
ꯂꯟꯆꯦꯟ ꯃꯅ ꯈꯨꯝꯕꯒ ꯅꯪꯗꯦ ꯃꯦꯝꯆꯥꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ ꯕꯦꯝꯃ ꯆꯥ ꯑꯍꯥꯎꯕ ꯂꯣꯜꯂꯛꯎ ꯅꯕꯨꯡꯁꯤꯡꯁꯤꯒꯤ ꯄꯤꯊꯛꯁꯤ ꯂꯟꯆꯦꯟ ꯃꯅꯣꯛꯂꯒ ꯌꯥꯔꯅꯤ ꯏꯃꯥ ꯂꯣꯟꯕꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯛꯄꯒ ꯀꯨꯏꯖꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯉꯁꯥꯏ ꯏꯇꯥꯎꯈꯩꯒꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯆꯕꯗ ꯏꯆꯜ ꯊꯣꯏꯕꯤꯗ ꯁꯣꯏꯗꯅ ꯊꯦꯡꯖꯤꯜꯂꯨꯔꯦ ꯑꯗꯨꯗ ꯏꯆꯜꯅ ꯄꯨꯖꯔꯛꯄ ꯆꯦꯡꯒ ꯑꯂꯨꯒꯁꯨ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤ ꯂꯩꯔꯒ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯊꯤꯜꯂꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤꯗ ꯏꯃꯥ ꯏꯆꯜꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯌꯨꯝꯁꯤ ꯄꯥꯟꯕꯅꯤꯅ ꯃꯦꯝꯆꯥ ꯊꯋꯥꯏ ꯋꯥꯖꯅ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯅꯆꯜꯁꯤꯅ ꯋꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯅ ꯍꯣꯠꯅꯔꯤꯕꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯟꯆꯦꯟꯕ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯃꯦꯝꯆꯥꯗ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯏꯃꯥ ꯑꯗꯨꯒꯤꯗꯃꯛ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯤꯟꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯏꯃꯥ ꯑꯗꯨꯏ ꯁꯔꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯛꯆꯥꯡꯁꯨ ꯁꯣꯟꯖꯤꯜꯂꯛꯇꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤ ꯏꯁꯥꯁꯨ ꯅꯍꯥ ꯑꯣꯏꯊꯣꯛꯇꯣꯏꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯂꯟꯆꯦꯟꯕꯒ ꯃꯦꯝꯆꯥꯒ ꯏꯀꯣꯏ ꯀꯣꯏꯅꯗ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯤ ꯃꯣꯔꯥꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯑꯔꯦꯝꯕ ꯅꯨꯄꯥ ꯁꯥꯗꯨꯅ ꯋꯥꯒ ꯉꯥꯡꯖꯗꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯂꯒꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤꯁꯨ ꯗꯨꯛ ꯁꯥꯔꯤ ꯃꯧꯄꯥ ꯅꯨꯄꯥ ꯅꯥꯎꯕꯁꯨ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯨꯛ ꯁꯥꯗꯨꯅ ꯈꯨꯟꯗꯨꯒꯤ ꯗꯨꯛ ꯃꯥꯅ ꯄꯤ ꯃꯁꯤꯅꯁꯨ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯦꯜ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯄ ꯉꯝꯖꯔꯝꯃꯤ ꯅꯥꯎꯕꯅ ꯆꯦ ꯍꯌꯦꯡ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯔꯣ ꯆꯠꯂꯣꯏꯗ ꯍꯌꯦꯡꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯑꯣꯏꯅ ꯆꯠꯇꯣꯏꯅꯤ ꯅꯥꯎꯕ ꯏꯆꯦ ꯑꯗꯨꯗꯤ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩꯁꯨ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯅꯥꯎꯕ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤꯃꯛ ꯆꯠꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯏꯃꯥꯅ ꯃꯄꯥꯟ ꯏꯄꯥꯜ ꯊꯣꯛꯅꯤꯡꯕꯗ ꯀꯅꯥꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯑꯗꯨꯅ ꯅꯪꯗꯤ ꯏꯃꯥꯒ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯣꯕ ꯃꯊꯪ ꯆꯠꯄꯗꯗꯤ ꯁꯣꯏꯗꯅ ꯏꯆꯦꯒ ꯆꯠꯁꯦꯕ ꯀꯣ ꯃꯔꯝ ꯃꯣꯛꯇꯧꯅꯤ ꯏꯆꯦꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤꯀꯣ ꯃꯊꯪꯁꯨ ꯑꯗꯨꯝ ꯊꯅꯝꯅꯤ ꯈꯪꯉꯤ ꯏꯆꯦ ꯅꯥꯎꯕ ꯋꯥꯒ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯃꯆꯦꯕꯨ ꯀꯤꯔꯗꯨꯅ ꯊꯣꯏꯕꯤꯁꯨ ꯋꯥꯕ ꯈꯪꯗꯦ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯐꯥꯎ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔ ꯐꯥꯎꯕ ꯊꯣꯏꯕꯤꯗꯤ ꯗꯨꯛ ꯁꯥꯔꯤ ꯃꯅꯥꯛꯇ ꯀꯦꯟꯗꯜ ꯑꯃꯁꯨ ꯊꯥꯜꯂꯤ ꯅꯥꯎꯕꯗꯤ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯇꯨꯝꯕ ꯆꯪꯍꯟꯈ꯭ꯔꯦ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯌꯨꯛꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯌꯥꯀꯥꯏꯅꯔꯛꯇ꯭ꯔꯤ ꯎꯆꯦꯛ ꯋꯥꯌꯥꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯇꯥ ꯂꯥꯏꯖꯒ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯏ ꯊꯣꯏꯕꯤꯅ ꯉꯁꯤꯗꯤ ꯊꯔꯣꯏ ꯌꯥꯝ ꯈꯨꯜꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯂꯥꯏꯖꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯆꯠꯄꯁꯤꯅ ꯐꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯕꯗꯤ ꯋꯥꯁꯨ ꯋꯥꯔꯅꯤ ꯃꯤ ꯃꯌꯥꯝꯅꯁꯨ ꯂꯕꯨꯛꯁꯦ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯊꯔꯣꯏ ꯌꯥꯝ ꯈꯨꯟꯕꯁꯨ ꯐꯪꯉꯣꯏ ꯍꯥꯏꯕ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦꯅꯦꯀꯣ ꯏꯁ ꯀꯅꯥꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯝ ꯇꯨꯝꯃꯤꯀꯣ ꯑꯩ ꯑꯗꯨꯝꯁꯨ ꯆꯥꯏꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯔꯣꯏꯁꯨ ꯈꯨꯜꯂꯦ ꯑꯅꯤꯗꯣ ꯊꯔꯣꯏ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯣ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯪꯉꯛꯏ ꯊꯣꯏꯕꯤꯌꯥ ꯊꯔꯣꯏꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯑꯕꯣꯛ ꯊꯔꯣꯏꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯑꯕꯣꯛꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯅꯪꯒꯤ ꯊꯔꯣꯏꯈꯩꯗꯣ ꯂꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯌꯥꯗꯧꯔꯣ ꯅꯪꯕꯨ ꯌꯣꯟꯐꯝ ꯂꯩꯔꯕ꯭ꯔꯕ ꯍꯣꯏ ꯌꯥꯏꯌꯦ ꯑꯕꯣꯛ ꯑꯩ ꯀꯧꯇꯥ ꯃꯁꯤꯡ ꯊꯤꯖꯔꯒ ꯊꯝꯖꯔꯝꯒꯦ ꯍꯣꯔꯦꯟ ꯑꯕꯣꯛ ꯑꯗꯨꯝ ꯂꯥꯛꯂꯒ ꯄꯨꯕꯤꯔꯣ ꯑꯍꯜ ꯅꯨꯄꯤꯗꯨ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯂꯥꯏꯖꯥ ꯅꯪꯒꯤ ꯊꯔꯣꯏꯗꯨꯗꯤ ꯌꯣꯜꯂꯣꯏꯗ꯭ꯔꯣ ꯑꯕꯣꯛ ꯑꯩꯒꯤꯁꯤꯗꯤ ꯌꯣꯜꯂꯔꯣꯏꯒꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯊꯔꯣꯏ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯝꯇ ꯃꯕꯨꯛ ꯀꯥꯏꯅ ꯍꯧꯒꯠꯄ ꯉꯝꯗꯈꯩ ꯄꯦꯟ ꯑꯝꯇ ꯄꯤꯖꯒꯦ ꯈꯜꯂꯤꯌꯦ ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯊꯔꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯌꯣꯟꯖꯔꯝꯃꯤ ꯑꯗꯨꯅ ꯁꯦꯜꯁꯨ ꯈꯔ ꯍꯦꯟꯅ ꯐꯪꯖꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯝꯃ ꯔꯟꯖꯤꯇꯥꯗꯣ ꯃꯣꯏꯒꯤ ꯐꯤꯁꯥꯈꯣꯜ ꯊꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯗ ꯐꯤ ꯁꯥꯕ ꯆꯠꯀꯦ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯤ ꯁꯥꯕꯒꯤ ꯁꯦꯜꯗꯨꯅ ꯏꯃꯨꯡꯁꯦ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯤ ꯑꯗꯨꯁꯨ ꯇꯧꯁꯤꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔꯁꯨ ꯄꯣꯊꯥꯎꯅꯦ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯄꯣꯊꯥꯔꯤꯁꯤꯗꯤ ꯏꯃꯥ ꯊꯕꯛꯄꯨ ꯀꯩꯅꯣ ꯀꯩꯗ ꯋꯥꯗꯣꯏꯅꯣ ꯁꯤꯗꯤ ꯀꯩꯁꯨ ꯋꯥꯗꯦꯗ ꯅꯥꯎꯕꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯗꯦ ꯏꯃꯥ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯔ ꯇꯦꯛ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯇꯥꯟꯖꯤꯜꯂꯤꯁꯦ
ꯍꯣꯏꯕ ꯑꯗꯨꯕꯨꯕ ꯅꯁꯥꯗꯣ ꯁꯣꯛꯑꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯀꯅꯥꯅ ꯏꯃꯨꯡꯁꯤ ꯄꯨꯗꯣꯏꯅꯣ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯄꯣꯊꯥꯎ ꯄꯣꯊꯥꯎ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏꯁꯦ ꯏꯃꯥ ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯑꯗꯨꯒ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯠꯅꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯔꯟꯖꯤꯇꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯐꯕ ꯃꯇꯥꯎ ꯃꯨꯀꯥꯕꯂꯥꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤ ꯍꯣꯏꯕꯨ ꯎꯔꯦ ꯌꯥꯏꯐꯕꯅ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕꯤꯁꯨ ꯉꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯌꯥꯏꯐꯕꯕꯨ ꯃꯥꯅ ꯍꯩꯅꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯈꯨꯝꯃꯛꯏ ꯏꯅꯝꯃ ꯔꯟꯖꯤꯇꯥ ꯍꯣꯏꯗ ꯑꯗꯣ ꯆꯠꯂꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ ꯌꯥꯏꯐꯕ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯍꯧꯏ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯑꯗꯨꯋꯥꯏꯗꯅꯤ ꯃꯧ ꯈꯔ ꯐꯝꯗꯨꯅ ꯁꯣꯀꯥ ꯁꯥꯟꯅꯔꯤ ꯂꯩꯀꯥꯏ ꯑꯃ ꯈꯨꯜ ꯑꯃ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯃꯤꯁꯨ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯧ ꯑꯃꯅ ꯊꯣꯏꯕꯤ ꯍꯣꯏꯅ ꯆꯠꯄꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯉꯍꯥꯟ ꯂꯝꯄꯥꯛ ꯃꯌꯥꯗ ꯅꯨꯄꯥ ꯈꯔ ꯁꯥ ꯂꯥꯟꯊꯣꯛꯈꯩ ꯐꯨꯅꯩ ꯍꯥꯏꯔꯤꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯇꯥꯏꯅꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨꯗ ꯑꯩꯗꯤ ꯀꯌꯥꯕꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤꯅꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯊꯣꯛꯏꯅꯦ ꯍꯥꯏꯒꯦ ꯈꯠꯅ ꯆꯩꯅꯕꯗꯣ ꯑꯣ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯑꯗꯨꯗꯨꯅ ꯆꯨꯝꯅꯒꯤ ꯃꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯈꯔ ꯐꯣꯡꯗꯣꯛ ꯃꯥꯜꯂꯤ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯊꯤꯅ ꯆꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯊꯣꯏꯕꯤꯒ ꯀꯣꯏꯅꯕ ꯅꯨꯄꯥ ꯀꯧꯔꯒ ꯐꯨꯍꯜꯂꯦꯌꯦ ꯏꯃꯥ ꯏꯄꯦꯝꯃ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯟꯗ ꯏꯪ ꯇꯞꯄꯗꯅ ꯑꯗꯨꯒꯗꯤ ꯏꯁ ꯀꯔꯤ ꯃꯣꯏꯒꯤ ꯃꯄꯥꯟ ꯊꯣꯡꯗ ꯆꯝꯃꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅꯗꯤ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯁꯤꯗꯅ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯤ ꯀꯥꯏꯖꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯊꯣꯏꯕꯤꯗꯨꯁꯨ ꯍꯛꯃꯜꯂꯤ ꯃꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯖꯩ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯅ ꯀꯩꯁꯨ ꯅꯝꯍꯥꯗꯅ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥ ꯀꯧꯏ ꯇꯨꯀꯠꯆꯩꯗ ꯂꯩꯁꯥꯕꯤ ꯏꯋꯣꯏ ꯋꯣꯏꯈꯩ ꯍꯣ ꯃꯃꯥꯗꯨꯁꯨꯅꯦ ꯅꯨꯄꯥ ꯉꯥꯡꯅꯩꯌꯦ ꯊꯥꯏꯅ ꯑꯗꯨꯗꯒꯤꯅꯦꯌꯦ ꯃꯁꯥꯁꯤ ꯂꯥꯏꯊꯨꯡ ꯂꯩꯅꯥ ꯀꯌꯥ ꯄꯛꯇꯨꯅ ꯅꯥꯗꯨꯅ ꯂꯩ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯁꯤ ꯅꯍꯥ ꯏꯋꯣꯏ ꯋꯣꯏꯅ ꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯍꯥꯏ ꯍꯥꯏꯅꯩ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗ ꯃꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯨꯗ ꯃꯤꯒꯤ ꯑꯐ ꯐꯠꯇ ꯀꯩꯁꯨ ꯈꯟꯗ ꯄꯪꯉꯥꯡ ꯉꯥꯡꯅꯩ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯔꯟꯖꯤꯇꯥꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯏꯅꯝꯃ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯔꯟꯖꯤꯇꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯑꯗꯨꯒ ꯊꯣꯏꯕꯤ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯊꯣꯏꯕꯤꯌꯦ ꯀꯩ ꯂꯩꯔꯒꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯏ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯍꯧꯗꯣꯔꯛꯏ ꯏꯅꯝꯃ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ ꯏꯅꯝꯃꯒꯤ ꯐꯤꯁꯥꯈꯣꯜꯁꯦ ꯑꯩꯁꯨ ꯐꯤ ꯁꯥꯕ ꯌꯥꯎꯒꯦ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯌꯥꯒꯗ꯭ꯔꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯗꯨꯝ ꯋꯥꯠꯂꯤꯕꯅꯤ ꯐꯤ ꯁꯥꯕꯤꯅꯕ ꯂꯥꯏꯖꯥ ꯅꯪꯁꯨ ꯌꯥꯎꯁꯤꯗꯅ ꯍꯣꯏ ꯏꯅꯝꯃ ꯌꯥꯏꯌꯦ ꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯝꯃ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯔꯦꯗꯅ ꯀꯩꯝꯁꯨ ꯆꯥꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯏꯅꯝꯃ ꯌꯥꯔꯤꯗ ꯆꯥꯗ꯭ꯔꯁꯨ ꯑꯁ ꯑꯩꯈꯣꯏꯁꯤꯕꯨ ꯆꯦꯟꯈꯤꯗꯧꯁꯤ ꯉꯥꯏꯔꯤ ꯏꯅꯝꯃꯁꯨꯕ ꯍꯌꯦꯡꯗꯩꯗꯤ ꯑꯩꯒ ꯊꯣꯏꯕꯤꯒꯅ ꯆꯥꯕꯗ ꯏꯅꯝꯃꯁꯦ ꯃꯀꯣꯛ ꯃꯃꯩꯒ ꯈꯪꯉꯔꯣꯏꯗꯕꯅꯤ ꯑꯃꯠꯇ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯌꯥ ꯂꯥꯡꯕꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯐꯤꯁꯥꯕꯤ ꯃꯌꯥꯝꯁꯦ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯈꯨꯟꯅꯨ ꯈꯣꯡꯒꯨꯝꯅꯤ ꯂꯩꯔꯤꯕꯁꯦ ꯅꯣꯏ ꯇꯥꯗꯁꯨ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯂꯩ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯔꯟꯖꯤꯇꯥ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯇꯩꯊꯣꯛꯏ ꯂꯥꯏꯖꯅ ꯑꯁ ꯏꯅꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯏꯅꯝꯃꯒꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯉꯥꯡꯕ ꯀꯩꯅꯣ ꯑꯃ ꯀꯣꯛ ꯌꯣꯛꯑꯒ ꯂꯣꯏꯔꯤ ꯌꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯅꯣꯏꯁꯨ ꯊꯦꯡꯒꯅꯤ ꯍꯟꯅꯕ ꯇꯧꯔꯣ ꯊꯦꯡꯉꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤ ꯆꯠꯄꯗꯣ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯑꯁꯨꯝꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯊꯣꯏꯕꯤ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜ ꯃꯇꯝꯗ ꯐꯤ ꯁꯥꯕ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔꯗꯤ ꯁꯥꯐꯔꯝꯃꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯄꯤꯁꯛꯀ ꯔꯥꯅꯤꯒꯗꯣ ꯉꯁꯤꯗꯤ ꯔꯟꯖꯤꯇꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯔꯟꯖꯤꯇꯥꯁꯨ ꯃꯥꯒꯤ ꯐꯤꯁꯥꯕꯤ ꯃꯌꯥꯝꯗꯨꯅ ꯁꯥꯔꯤꯕ ꯐꯤꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯁꯛꯅ ꯔꯟꯖꯤꯇꯥ ꯊꯕꯛ ꯌꯥꯝ ꯐꯩꯗ ꯃꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯩꯃꯥ ꯅꯣꯏ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯂꯥꯎ ꯀꯥꯈꯠꯂꯣ ꯔꯥꯅꯤꯒ ꯄꯤꯁꯛꯀꯗꯨꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ
ꯔꯥꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯪꯁꯦ ꯃꯄꯥꯜ ꯏꯄꯥꯜ ꯏꯊꯣꯛ ꯊꯣꯛꯇꯕꯗꯨꯗ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯤꯁꯦ ꯑꯅꯧꯕ ꯍꯧꯕ ꯑꯗꯨꯗ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯩꯅꯤꯅꯦ ꯄꯤꯁꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗ ꯀꯩꯅꯣ ꯈꯔ ꯊꯣꯛꯏ ꯍꯥꯏꯔꯤꯅꯦ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯕ ꯑꯗꯨꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯨꯄꯥ ꯈꯔ ꯍꯥꯠꯇꯣꯛꯈꯩ ꯈꯠꯅꯩ ꯍꯥꯏꯔꯤꯅꯦ ꯄꯤꯁꯛꯀꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯃꯉꯣꯟꯗꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯋꯥꯔꯤꯗꯨ ꯃꯥ ꯇꯥꯁꯤꯜꯂꯨꯗꯦ ꯄꯤꯁꯛꯀꯤ ꯋꯥꯗꯨꯗ ꯔꯥꯅꯤꯅ ꯈꯨꯝꯃꯛꯏ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯔꯥꯅꯤꯅ ꯔꯥꯅꯤꯁꯨ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯁꯨ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ ꯊꯣꯏꯕꯤ ꯇꯞꯅ ꯈꯨꯝꯃꯛꯏ ꯏꯅꯝꯃ ꯄꯤꯁꯛ ꯀꯔꯤꯝꯅꯅ ꯅꯪ ꯑꯣꯏꯔꯦ ꯊꯣꯏꯕꯤꯌꯥ ꯑꯩꯈꯣꯏꯗꯤ ꯃꯤ ꯈꯠꯅꯩ ꯆꯩꯅꯩ ꯁꯤ ꯈꯛꯅꯤ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯀ ꯈꯪꯖꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯊꯣꯏꯕꯤꯌꯥ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯥꯄꯜ ꯀꯥꯔꯣꯏꯗꯕꯅꯤ ꯅꯨꯄꯥꯒꯤ ꯃꯔꯨ ꯂꯨꯡꯅ ꯆꯠꯀꯗꯕꯅꯤ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯕ ꯌꯥꯗꯦ ꯅꯨꯄꯥꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯅꯤꯡꯈꯤꯕꯗꯣ ꯊꯨꯡꯅꯕ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯅꯝꯖꯥ ꯅꯝꯊꯤꯛꯄꯤꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥꯗꯨꯗ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯇꯧꯒꯗꯕ ꯑꯗꯨ ꯅꯠꯇꯕꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯈꯨꯟ ꯋꯥꯡꯂꯕꯗꯤ ꯅꯪꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨꯝ ꯊꯣꯛꯂꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯊꯣꯏꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯈꯪꯉꯤ ꯄꯤꯁꯛꯅ ꯃꯥꯕꯨ ꯐꯅ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯔꯟꯖꯤꯇꯥꯗ ꯇꯞꯅ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯉꯁꯤꯗꯤ ꯂꯥꯏꯖꯁꯨ ꯂꯥꯛꯇꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯕꯅꯤꯅ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯜꯂꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯉꯟꯅ ꯍꯦꯛ ꯂꯥꯛꯎ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯔꯟꯖꯤꯇꯥꯅ ꯄꯤꯁꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄꯤꯁꯛ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣꯕ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯄꯤꯁꯛ ꯁꯥꯎꯅ ꯀꯩꯅꯣ ꯔꯟꯖꯤꯇꯥ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯎꯔꯤꯕꯕꯨ ꯀꯩ ꯋꯥꯈꯜꯅꯣ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯀꯔꯤ ꯌꯥꯏꯐꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯌꯥꯝ ꯐꯕ ꯅꯨꯄꯥꯅꯣ ꯃꯥꯅ ꯊꯣꯏꯕꯤꯕꯨ ꯐꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯃꯥꯟꯅꯕ ꯑꯃꯒꯅ ꯀꯜꯂꯤ ꯍꯥꯏꯔꯤꯗꯨꯗꯤ ꯃꯗꯨꯗ ꯅꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯀꯅꯨꯀꯣ ꯃꯗꯣ ꯐꯠꯇꯕ ꯊꯕꯛ ꯀꯧꯏ ꯇꯥꯅꯤꯡꯗꯦꯗ ꯔꯟꯖꯤꯇꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯠꯇꯕ ꯍꯥꯏꯗꯧꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯇꯝꯃꯛꯄ ꯄꯥꯎꯗꯣ ꯍꯥꯏꯖꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯃꯤꯅ ꯇꯝꯃꯛꯑꯦꯅ ꯃꯊꯣꯡ ꯃꯔꯝ ꯌꯥꯝ ꯈꯪꯗꯕ ꯄꯥꯎꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯄꯨꯔꯛꯀꯅꯨ ꯄꯤꯁꯛ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯔꯟꯖꯤꯇꯥ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯣꯏꯗ ꯑꯃꯨꯛ ꯈꯟꯅ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯗꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯏꯔꯕꯤ ꯄꯤꯇꯠ ꯄꯥꯗꯠꯄꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯁ꯭ꯋꯥꯏꯗ ꯑꯀꯟ ꯑꯔꯤꯡ ꯆꯤꯡꯉꯤ ꯅꯠꯇꯦ ꯅꯪꯅ ꯃꯥꯒꯤ ꯃꯤꯆꯪ ꯑꯗꯨꯛ ꯌꯥꯝꯅ ꯆꯪꯉꯤꯗꯨꯕꯨ ꯊꯣꯏꯕꯤꯅ ꯁꯦꯜ ꯀꯌꯥꯝ ꯄꯤꯔꯒꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯅꯨꯄꯥ ꯉꯥꯡꯅꯕꯗ ꯅꯪꯁꯨ ꯌꯥꯎꯔꯕ꯭ꯔꯣ ꯁꯤ ꯍꯥꯏꯔꯒ ꯔꯥꯅꯤꯒ ꯅꯣꯛꯏ ꯈꯪꯍꯧꯗꯦ ꯄꯤꯁꯛꯀꯤ ꯃꯃꯥꯏꯗꯨ ꯔꯥꯅꯤꯅ ꯈꯨꯄꯥꯛꯅ ꯁahum ꯀꯟꯅ ꯊꯥꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯉꯥꯡꯅꯕꯗꯣ ꯑꯩꯁꯨ ꯇꯧꯔꯝꯅꯤ ꯈꯟꯕ꯭ꯔꯥ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯑꯅꯤꯃꯛ ꯅꯠꯇ꯭ꯔꯕꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯔꯟꯖꯤꯇꯥ ꯏꯃꯨꯡ ꯆꯪꯗꯨꯅ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯄꯤꯁꯛ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗ꯭ꯋꯥꯏꯗ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯏ ꯄꯤꯁꯛꯀ ꯔꯥꯅꯤꯒꯁꯨ ꯔꯟꯖꯤꯇꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯃꯐꯤ ꯀꯟꯗꯨꯅ ꯆꯠꯈꯤ ꯔꯟꯖꯤꯇꯥ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯁꯥꯎꯅ ꯍꯥꯏꯍꯧꯏ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄꯁꯤꯗ ꯃꯃꯤꯠꯅ ꯀꯔꯝꯕꯒꯁꯨ ꯁꯥꯏ ꯌꯨꯝꯒꯥꯏꯕꯤꯁꯤꯡꯁꯤꯗꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯟꯖꯤꯇꯥ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯐꯤꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯐꯤ ꯁꯥꯈ꯭ꯔꯦ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯂꯥꯛꯄꯗꯅꯤ ꯃꯣꯔꯥꯝꯕ ꯍꯩꯅꯧ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯔꯥꯝꯕꯗ ꯍꯟꯅ ꯌꯦꯡꯉꯝꯗꯦ ꯊꯣꯏꯕꯤ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯣꯔꯥꯝꯕꯅ ꯊꯣꯏꯕꯤꯁꯨ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗꯗꯤ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯐꯤ ꯁꯥꯕ ꯆꯠꯂꯨꯕꯅꯤ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯗꯨꯒꯤ ꯉꯟꯅ ꯍꯜꯂꯛꯑꯕ ꯉꯁꯤꯗꯤ ꯏꯃꯥꯕꯣ ꯀꯩ ꯑꯣꯏꯅ ꯉꯝꯍꯧꯗ꯭ꯔꯤꯅꯣ ꯍꯤꯗꯥꯛꯀ ꯆꯥꯗ꯭ꯔꯕꯣ ꯏꯃꯥꯗꯣ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯆꯠꯀꯦ ꯇꯧꯏ ꯃꯣꯔꯥꯝꯕꯁꯨ ꯇꯍꯥ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ ꯊꯣꯏꯕꯤꯁꯨ ꯂꯩꯊꯣꯔꯛꯏ ꯀꯩ ꯋꯥꯠꯂꯒꯦ ꯃꯣꯔꯥꯝꯕ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕꯤꯁꯨ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ
ꯄꯤꯁꯛꯄꯨ ꯔꯟꯖꯤꯇꯥꯅ ꯏꯀꯥꯏꯕ ꯄꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯤꯒꯤ ꯍꯧꯅꯁꯥ ꯃꯤꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯤ꯫ ꯌꯥꯏꯐꯕꯒ ꯂꯣꯏꯅꯅ ꯌꯥꯏꯐꯕꯒ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯤꯁꯛ ꯅꯣꯛ ꯅꯣꯛꯇꯅ ꯌꯥꯏꯐꯕꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯃꯤ꯫ ꯌꯥꯏꯐꯕꯁꯨ ꯅꯨꯄꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯅꯤꯡꯕ ꯁꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯒ ꯄꯤꯁꯛꯁꯨ ꯃꯁꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯦ, ꯁꯦꯜꯗ ꯂꯨꯞꯄꯤ, ꯋꯥꯗꯅ ꯁꯦꯜ ꯇꯥꯅꯤꯡꯕ ꯃꯤꯁꯛꯅꯤ꯫ ꯃꯁꯤꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯒꯅꯤ? ꯊꯣꯏꯕꯤꯁꯨ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯐꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯌꯨꯝ ꯆꯪꯍꯧꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯆꯪꯉꯛꯄꯗ ꯅꯥꯎꯕꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯥꯎꯕ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ ꯍꯧꯒꯠꯂꯣꯁꯦ, ꯍꯧꯒꯠꯂꯣ ꯏꯃꯥ! ꯊꯣꯏꯕꯤ ꯇꯔꯪ ꯆꯠꯈ꯭ꯔꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯥꯎꯕ, ꯏꯆꯦ, ꯏꯃꯥꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯃꯥ ꯇꯥꯁꯤꯟꯅꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯝꯃꯤꯁꯤꯕꯣ? ꯏꯃꯥ, ꯅꯪ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯏꯆꯤꯜ-ꯏꯄ꯭ꯋꯥꯕꯨ ꯀꯣꯟꯗꯨꯅ ꯂꯩꯕꯁꯦ ꯅꯪ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ? ꯅꯥꯎꯕꯒ ꯑꯩꯒꯗꯤ ꯀꯅꯥꯒ ꯁꯦꯟꯅꯍꯧꯗꯣꯏꯅꯣ ꯏꯃꯥ? ꯁꯦ, ꯍꯧꯒꯠꯂꯣ ꯏꯃꯥ! ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯁꯨ ꯂꯥꯛꯁꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯦꯝꯆꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯀꯞꯇꯕ ꯃꯤ ꯌꯥꯝ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯦꯝꯆꯥꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯏꯖꯠ ꯂꯧꯕꯤꯔꯝꯗꯨꯅ ꯅꯥꯎꯕꯒ ꯊꯣꯏꯕꯤꯒ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯧꯖꯤꯛꯀꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗꯤ ꯑꯁꯤꯕꯇꯅ ꯃꯥꯡꯖꯕꯅꯤ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ꯫ ꯑꯀꯟꯕꯅ ꯑꯁꯣꯟꯕꯁꯤꯡꯕꯨ ꯇꯨꯍꯠꯄꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯃꯦꯝꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯄꯣꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒ ꯅꯥꯎꯕꯒꯗꯤ ꯍꯧꯖꯤꯛꯁꯨ ꯀꯞꯂꯤ꯫ ꯃꯃꯥ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯃꯈꯣꯏ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯅꯤꯡꯗ꯭ꯔꯤ꯫ ꯅꯥꯎꯕ ꯀꯞꯄꯒ ꯃꯆꯦꯗ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯏꯃꯥꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯉꯁꯥꯏ ꯏꯃꯥꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯊꯥꯡꯂꯒ ꯂꯧꯕꯨꯛꯇ ꯊꯅꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯏꯆꯦ? ꯏꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯅꯥꯎꯕ, ꯏꯃꯥꯗꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯔꯣꯏꯌꯦ꯫ ꯅꯪꯕꯨ ꯀꯞꯄꯅꯨꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯒꯤ ꯑꯁꯇꯤꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯣꯔꯥꯝꯕꯒ ꯂꯣꯏꯅꯅ ꯃꯦꯝꯆꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ, ꯊꯣꯏꯕꯤ, ꯀꯩꯁꯨ ꯈꯟꯒꯅꯨꯗ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯜ ꯑꯀꯣꯜꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯕꯨꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯏꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯇꯕ ꯌꯨꯝꯁꯦ ꯌꯨꯝ ꯃꯥꯟꯗ꯭ꯔꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯀꯞꯄꯤ꯫ ꯃꯣꯔꯥꯝꯕꯁꯨ ꯊꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯩ꯫ ꯂꯟꯆꯦꯟꯕꯅ ꯇꯞꯊꯗꯨꯅ, ꯊꯣꯏꯕꯤ, ꯅꯥꯎꯕꯗꯤ ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯁꯨꯝ ꯑꯋꯥꯕ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯆꯥ ꯊꯛꯁꯤ, ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦ꯫ ꯃꯣꯔꯥꯝꯕꯒ ꯅꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯔꯝꯃꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗ ꯂꯟꯆꯦꯟꯕꯗꯨ ꯅꯥꯎꯕꯕꯨ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯣꯔꯥꯝꯕꯒ ꯊꯣꯏꯕꯤꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯃꯤ, ꯋꯥ ꯃꯈꯥ ꯇꯥꯅꯗꯦ꯫ ꯃꯣꯔꯥꯝꯕꯅ, ꯊꯣꯏꯕꯤ, ꯀꯩꯁꯨ ꯈꯟꯒꯅꯨꯁꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛꯇꯣ ꯈꯔ ꯈꯔ ꯌꯥꯝ ꯆꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥ ꯁꯣꯛꯀꯅꯤ꯫ ꯅꯥꯎꯕꯁꯨ ꯅꯪꯅ ꯁꯨꯝ ꯀꯞꯄꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ, ꯃꯤꯋꯥ ꯌꯥꯝ ꯉꯥꯡꯅꯕꯤ ꯃꯧ ꯈꯔꯒ ꯂꯣꯏꯅꯅ ꯅꯍꯥꯟꯗꯒꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯤꯕ ꯄꯤꯁꯛꯅ ꯂꯥꯎ ꯂꯥꯎꯗꯅ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯄꯤꯁꯛꯅ, ꯑꯁꯤꯒꯤ ꯑꯣꯛꯇꯕꯤꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ꯫ ꯃꯃꯥ ꯁꯤꯈꯤꯕꯒꯤ ꯁꯣꯔꯥꯠ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ꯫ ꯅꯨꯄꯥꯁꯤꯒ ꯅꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯤꯕꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯉꯁꯤꯗ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯎꯅꯔꯤꯕꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯁꯨ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥꯁꯤ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯕꯦꯝꯃ ꯊꯣꯏꯕꯤꯌꯥ, ꯅꯪꯁꯦ ꯑꯩꯈꯣꯏꯗꯤ ꯐꯅ ꯐꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯦꯠꯅ ꯆꯦꯡꯖꯪꯕꯤ ꯑꯣꯏꯔꯦꯗꯅ꯫ ꯄꯤꯁꯛꯅ, ꯇꯨꯀꯠꯆꯩꯅꯦ ꯑꯣꯟꯊꯣꯛꯅ ꯏꯕꯦꯝꯃ꯫ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠꯁꯨ ꯈꯔ ꯆꯠꯄ ꯇꯝꯃꯣ꯫ ꯃꯣꯔꯥꯝꯕꯅ, ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯨ? ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒ ꯊꯣꯏꯕꯤꯒ ꯀꯔꯤ ꯅꯠꯇꯕ ꯆꯠꯂꯒꯦ? ꯊꯣꯏꯕꯤꯒꯤ ꯑꯋꯥꯕꯗ ꯆꯨꯝꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯌꯨꯝꯁꯤꯗ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯅ ꯃꯕꯨꯡ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯑꯔꯣꯟꯕ ꯂꯤꯆꯠ꯫ ꯍꯩꯅꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯤꯁꯤ ꯌꯥꯝ ꯄꯥꯝꯃꯒꯅ ꯅꯌꯨꯝꯗ ꯄꯨꯈ꯭ꯔꯣꯅꯦ꯫ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒ ꯅꯨꯄꯥꯁꯤꯒ ꯀꯔꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈ꯭ꯔꯕꯒꯦ? ꯑꯗꯨꯒ ꯏꯅꯝꯃ ꯄꯤꯁꯛ, ꯑꯩꯒ ꯅꯨꯄꯥꯁꯤꯒ
ꯅꯨꯃꯤꯗꯥꯡ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯣ ꯄꯤꯁꯛ ꯇꯨꯃꯤꯟꯅ ꯂꯩ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯄ꯭ꯔꯃꯥꯟꯒꯤ ꯋꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯤ ꯃꯁꯤꯅꯤ ꯄ꯭ꯔꯃꯥꯟ ꯍꯥꯏꯕꯕꯨ ꯄꯤꯁꯛꯅ ꯃꯌꯥꯝ ꯀꯩꯗꯧꯅꯔꯤꯒꯦ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯒꯁꯤ ꯀꯩꯅꯥ ꯀꯠꯅꯕ ꯇꯧꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯀꯩꯅꯥ ꯀꯠꯅꯕ ꯃꯣꯔꯥꯝꯕꯒ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗꯅꯤ ꯂꯟꯆꯦꯟꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯌꯥꯏꯐꯕꯕꯨ ꯐꯨꯗꯨꯅ ꯄꯨꯔꯛꯄꯗꯣ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯃꯈꯣꯏꯅ ꯇꯧꯅꯔꯝꯂꯤꯕꯗꯨ ꯆꯞ ꯂꯦꯞꯈꯤ ꯂꯟꯆꯦꯟꯕꯅ ꯊꯣꯏꯕꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯏꯃꯥꯕꯨ ꯍꯥꯠꯄꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯝꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯥꯗꯨꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤ ꯇꯥꯛꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯂꯟꯆꯦꯟꯕꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯨꯀꯥꯕꯂꯥꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯂꯟꯆꯦꯟꯕ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯐꯠꯇꯕꯗꯤ ꯌꯣꯛꯈꯠꯀꯨꯝꯁꯤ ꯏꯇꯩꯃ ꯄꯤꯁꯛꯀ ꯂꯣꯏꯅꯅ ꯏꯃꯥ ꯃꯦꯝꯆꯥꯕꯨ ꯍꯥꯠꯄꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯇꯩꯃ ꯄꯤꯁꯛꯀ ꯃꯁꯤꯒꯤ ꯌꯥꯏꯐꯕ ꯍꯥꯏꯕꯁꯤꯒ ꯅꯠꯇꯕ ꯂꯤꯆꯠ ꯀꯌꯥꯁꯨ ꯆꯠꯂꯤ ꯃꯁꯤꯕꯨ ꯃꯌꯥꯝꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯄꯤꯁꯛ ꯃꯃꯥꯏ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯐꯨꯕꯗ ꯃꯥꯁꯨ ꯁꯣꯛꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝꯗꯨꯅ ꯄꯤꯁꯛ ꯌꯥꯏꯐꯕ ꯃꯨꯀꯥꯕꯂꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯕꯤꯁꯨ ꯃꯣꯔꯥꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯅꯥꯎꯕꯕꯨꯁꯨ ꯃꯣꯔꯥꯝꯕ ꯍꯣꯏꯗ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯨꯅꯤ ꯆꯍꯤ ꯀꯌꯥ ꯋꯥꯗꯨꯅ ꯂꯥꯛꯂꯕ ꯊꯣꯏꯕꯤꯁꯨ ꯃꯣꯔꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯅꯥꯎꯕꯁꯨ ꯆꯥꯅꯤꯡ ꯆꯥꯗꯨꯅ ꯃꯍꯩꯁꯪ ꯑꯐꯕꯗ ꯇꯝꯍꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ